ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯀꯕꯣꯛꯂꯩ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯅꯨꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯑꯉꯧꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯑꯁꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯕꯨꯛꯇꯤ ꯐꯔꯝꯃꯤ꯫ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯟꯖꯩ, ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯁꯝꯕꯟꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯊꯝꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯀꯕꯣꯛꯂꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯧꯁꯅꯥ ꯑꯗꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ, ꯌꯥꯝꯅꯁꯨ ꯇꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯑꯉꯧꯁꯅꯥꯕꯨ ꯉꯥꯡꯗꯨꯅ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯧ ꯌꯥꯝꯅ ꯆꯥꯕ, ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯉꯥꯡꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯇꯧꯔꯤ꯫ "ꯏꯆꯥ ꯅꯨꯄꯥ ꯁꯥꯃꯨꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯇꯧꯅꯤꯡꯗꯦ꯫ ꯏꯆꯥ ꯑꯃꯈꯛꯇꯪ ꯄꯣꯛꯄꯁꯦ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯗꯀꯣ꯫ ꯍꯌꯦꯡ ꯑꯩꯒ ꯂꯩꯇ꯭ꯔꯕꯗꯤꯅꯦ, ꯃꯊꯤ ꯂꯧꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯌꯨ, ꯃꯍꯥ ꯄꯥꯄꯤꯒꯤ ꯈ꯭ꯋꯥꯡ ꯑꯁꯤꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯈꯤꯒꯦꯗ." ꯀꯕꯣꯛꯂꯩꯗꯨ ꯏꯪꯈꯣꯜ ꯇꯧꯕꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯪꯕꯤꯗꯨ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯀꯕꯣꯛꯂꯩꯗꯨ ꯑꯁꯪꯕꯤ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯪꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯆꯦ, ꯑꯩꯁꯦ ꯏꯆꯦꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯏꯆꯦ ꯈꯪꯏ꯫ ꯅꯪꯒꯤ ꯆꯦꯡ ꯂꯩꯇ꯭ꯔꯦ, ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯪꯕꯤꯁꯤ ꯀꯕꯣꯛꯂꯩꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯁꯪꯕꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯃꯆꯥꯁꯨ ꯌꯥꯝꯅ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯒ ꯀꯕꯣꯛꯂꯩꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯑꯁꯪꯕꯤꯗꯤ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯀꯕꯣꯛꯂꯩ ꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ 12ꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ, ꯑꯗꯨꯒ ꯑꯁꯪꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤꯅꯤ꯫ "ꯃꯥꯅꯤ ꯏꯆꯦ, ꯏꯆꯥ 9 ꯁꯨꯕꯗꯨꯁꯨꯅꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯦꯡ ꯂꯩꯇꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯦ." "ꯍꯩꯃꯥ, ꯑꯉꯥꯡ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯕ? ꯅꯠꯇꯦ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ?" "ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯅꯤ ꯏꯆꯦ." "ꯑꯗꯨ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗ ꯍꯤꯗꯥꯛ ꯁꯦꯝꯍꯜꯂꯒ ꯄꯤꯊꯛꯎꯗꯅ, ꯊꯨꯅ ꯐꯅꯅꯕ." "ꯏꯆꯦ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯍꯤꯗꯥꯛ ꯂꯩꯗꯨꯅ ꯄꯤꯊꯛꯀꯗꯧꯔꯤꯕꯅꯣ? ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ." "ꯃꯁꯤ ꯊꯣꯛꯅꯅꯕ ꯅꯪꯅ ꯇꯧꯖꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩ ꯑꯗꯨꯗ ꯍꯥꯏꯕꯤꯗ꯭ꯔꯣ, ꯌꯨ ꯌꯥꯝꯅ ꯊꯛꯄꯅꯤ, ꯈꯪꯅꯒꯅꯨ ꯍꯥꯏꯗꯅ? ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯕꯣ? ꯅꯨꯄꯥꯅꯦ ꯍꯥꯏꯗꯅ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯊꯤꯕꯣꯡ ꯌꯨꯗ ꯊꯛꯇꯨꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ ꯃꯥꯁꯨ ꯆꯠꯄ ꯌꯥꯏꯗꯅ? ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯈꯨꯁꯨꯅꯤꯡꯗ ꯑꯗꯨꯒ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯁꯜꯂꯦ." "ꯏꯆꯦ, ꯅꯪꯒꯤ ꯉꯥꯡꯈ꯭ꯔꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗꯣ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤ꯫ ꯆꯦꯡꯗꯣ ꯈꯔ ꯄꯤꯔꯛꯑꯣꯕ, ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯏꯆꯥꯁꯤꯡꯗꯣ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ." "ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯁꯤ ꯍꯦꯛ ꯎꯕꯒꯅꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯕ꯫ ꯂꯧ ꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯅꯣꯏ ꯃꯤ ꯑꯣꯏꯔꯣꯏꯀꯣ, ꯃꯤ ꯑꯣꯏꯔꯣꯏ." ꯀꯕꯣꯛꯂꯩꯅ ꯃꯅꯥꯎꯅꯨꯄꯤꯗ ꯆꯦꯡ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯆꯦꯡꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯉꯧꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯉꯧꯁꯅꯥꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ "ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯁꯤ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇꯦꯕ ꯃꯁꯤꯗꯤ ꯂꯤꯆꯩ ꯑꯁꯤꯅ ꯍꯦꯛꯇ ꯁꯥꯟꯊꯒꯦꯗ." ꯀꯕꯣꯛꯂꯩ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯃꯆꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ "ꯍꯩ ꯑꯉꯧꯁꯅꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯂꯣ? ꯍꯩ ꯍꯧꯒꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯁꯤꯅ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯥꯟꯊꯔꯛꯀꯅꯤ." ꯑꯉꯧꯁꯅꯥꯗꯨ ꯃꯃꯥꯕꯨ ꯀꯤꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ "ꯑꯁ ꯏꯃꯥ, ꯉꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯛꯈ꯭ꯔꯄꯣꯠꯅꯤ꯫ ꯅꯨꯡꯊꯤꯟꯁꯨ ꯄꯣꯊꯥꯕ ꯐꯪꯗꯦ ꯊꯕꯛ ꯃꯌꯥꯝꯁꯤꯅ." "ꯍꯩ, ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯀꯔꯥꯏ ꯌꯧꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯁꯨꯛ ꯊꯦꯡꯅ ꯍꯧꯒꯠꯂꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏꯅꯦꯍꯦ꯫ ꯆꯠꯂꯣ, ꯅꯆꯤꯟ ꯅꯌꯥꯒꯗꯨ ꯁꯦꯡꯗꯣꯛꯂꯨꯆꯣ꯫ ꯏꯃꯥ ꯆꯥꯛꯈꯨꯝ ꯆꯪꯂꯒꯦ꯫ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯆꯣ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯉꯧꯁꯅꯥꯗꯤ ꯌꯥꯝꯅ ꯇꯟꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯧꯁꯅꯥ ꯐꯅ ꯇꯜꯂꯕꯁꯨ ꯃꯃꯥꯕꯨ ꯀꯤꯕꯅꯤꯅ ꯂꯧꯕꯨꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯉꯧꯁꯅꯥꯅ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ "ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯗ ꯂꯥꯡꯂꯒ ꯁꯨꯝ ꯂꯩ, ꯇꯨꯝꯕ ꯐꯥꯎꯕ ꯄꯦꯟꯅ ꯇꯨꯝꯕ ꯐꯪꯗꯦ꯫ ꯏꯁꯣꯔꯁꯤꯁꯨ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ, ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯕꯤ, ꯁꯥꯊꯤꯕꯤ ꯑꯃ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯍꯟꯕꯤꯔꯦ꯫ ꯊꯦꯡꯕꯨꯡ ꯍꯣꯏꯒꯤ ꯃꯃꯥꯗꯤ ꯀꯌꯥꯗ ꯐꯔꯤꯕ, ꯊꯦꯡꯕꯨꯡꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯃꯃꯥꯅ ꯀꯩꯁꯨꯝꯇ ꯍꯥꯏꯕꯤꯗꯦ꯫ ꯑꯁ,
ꯊꯦꯝꯕꯨꯡꯒꯤ ꯃꯃꯥ ꯑꯁꯤꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯉꯧ ꯁꯅꯥꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩ ꯑꯉꯧ ꯁꯅꯥꯒꯤ ꯇꯨꯡꯗꯒꯤ ꯊꯦꯝꯕꯨꯡꯅ "ꯑꯣ ꯑꯉꯧ ꯁꯅꯥ, ꯑꯉꯧ ꯁꯅꯥꯎ!" ꯑꯉꯧ ꯁꯅꯥꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯦꯝꯕꯨꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ, "ꯑꯦ ꯊꯦꯝꯕꯨꯡ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯊꯦꯝꯕꯨꯡꯗꯨ ꯂꯧꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ, "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯔꯨꯁꯦ." "ꯑꯦ ꯍꯣꯏ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯦ꯫ ꯊꯪꯅꯕ ꯈꯨꯜꯗꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤꯅꯦ, ꯍꯥꯏꯔꯨꯕꯗꯒ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯑꯝꯇ ꯌꯥꯔꯣꯏꯕ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯇꯧꯁꯤꯗꯅꯦ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯇꯥꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯁꯦ ꯍꯥꯏꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯧ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯉꯟꯇꯥ ꯀꯥꯔꯛꯏ꯫ ꯃꯆꯥꯅ ꯉꯟꯇꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗꯨ ꯎꯕꯗ ꯀꯕꯣꯛ ꯂꯩꯅ, "ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯂꯧꯕꯨꯛꯇꯒꯤ ꯉꯟꯅ ꯀꯥꯔꯛꯂꯕꯗꯤ?" "ꯏꯃꯥ, ꯉꯁꯤꯗꯤ ꯊꯦꯝꯕꯨꯡꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯂꯨꯒꯦ." "ꯍꯩ, ꯃꯇꯝ ꯐꯠꯇꯦ, ꯆꯠꯄ ꯌꯥꯔꯣꯏ." "ꯏꯃꯥ, ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯗꯤ ꯆꯠꯆꯔꯨꯒꯦꯕ, ꯅꯨꯡꯇꯤꯒꯤ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ." "ꯍꯣꯏ ꯍꯣꯏ ꯐꯔꯦ, ꯆꯠꯂꯨꯔꯣ꯫ ꯊꯦꯡꯅ ꯍꯜꯂꯛꯑꯕ ꯑꯩꯒꯤ ꯂꯤꯆꯩꯁꯦ ꯎꯔꯦꯗꯅ, ꯃꯁꯤꯅꯅꯦ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯀꯟꯊꯒꯗꯕꯅꯤ." ꯑꯉꯧ ꯁꯅꯥꯗꯣ ꯃꯃꯥꯅ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ "ꯍꯣꯏ ꯃꯥ, ꯑꯩ ꯊꯦꯡꯅ ꯍꯜꯂꯛꯑꯣꯏ, ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯊꯨꯅ ꯍꯜꯂꯛꯀꯦꯕ." ꯑꯁꯨꯝꯅ ꯑꯉꯧ ꯁꯅꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯧ ꯁꯅꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯤꯀꯣꯟ ꯌꯦꯡꯕ ꯊꯦꯝꯕꯨꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯉꯧ ꯁꯅꯥꯒ ꯊꯦꯝꯕꯨꯡꯒꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯧ ꯁꯅꯥ ꯃꯃꯤꯠꯇꯨ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯉꯧ ꯁꯅꯥꯅ ꯎꯔꯝꯃꯤ꯫ ꯑꯉꯧ ꯁꯅꯥꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯉꯧ ꯁꯅꯥꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ, "ꯏꯇꯥꯎ, ꯌꯦꯡꯉꯨꯗꯣ, ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ?" ꯊꯦꯝꯕꯨꯡꯁꯨ ꯑꯉꯧ ꯁꯅꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ "ꯑꯁ ꯏꯇꯥꯎ, ꯑꯁꯤꯗꯤ ꯐꯖꯩꯍꯦ! ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯍꯥꯏꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯌꯥꯅꯕ ꯍꯥꯏꯅꯕꯤꯕꯗꯅꯦ ꯑꯩꯒꯤ ꯌꯦꯟ ꯂꯥꯕ ꯐꯖꯕꯗꯣ ꯏꯇꯥꯎꯗ ꯄꯤꯔꯦ." "ꯍꯥ? ꯅꯪꯒꯤ ꯌꯦꯟ ꯂꯥꯕꯗꯣ ꯄꯤꯒꯦ ꯍꯥꯏꯕ? ꯁꯣꯏꯗꯅ ꯄꯤꯗꯤ ꯄꯤꯅꯤꯀꯣ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯗꯕꯅꯤ." "ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯨꯔꯒꯦ." ꯊꯦꯝꯕꯨꯡꯗꯨ ꯑꯉꯧ ꯁꯅꯥꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯟꯕ, ꯁꯨꯅꯤꯡꯗꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯉꯧ ꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤ, ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯉꯧ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ?" "ꯏꯇꯥꯎ, ꯃꯥꯅ ꯌꯥꯔꯛꯏ." "ꯑꯦ, ꯑꯁꯦꯡꯕꯔꯣ ꯏꯇꯥꯎ?" "ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯌꯥꯔꯛꯑꯕꯅꯤꯅ ꯏꯇꯥꯎꯒꯤ ꯌꯦꯟꯕꯥ ꯂꯥꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕ ꯇꯥꯕꯅꯤꯅꯦ." "ꯁꯣꯏꯗꯅ ꯄꯤꯅꯤꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯀꯃꯥꯏꯅ ꯌꯥꯔꯛꯏꯅꯣ?" "ꯑꯩꯅ ꯏꯇꯥꯎꯁꯦ ꯁꯦꯜ ꯌꯥꯝꯅ パイ, ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯟꯕꯅꯤ, ꯑꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯦ." "ꯑꯗꯣ ꯏꯇꯥꯎ, ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ?" "ꯃꯥꯒꯤ ꯃꯃꯤꯡꯗꯤꯅꯦ ꯊꯣꯏꯅꯨ ꯀꯧꯋꯦꯅ ꯍꯥꯏꯔꯛꯑꯦ, ꯍꯌꯦꯡ ꯎꯅꯁꯦꯅꯁꯨ ꯍꯥꯏꯔꯛꯄꯅꯤ." "ꯊꯣꯏꯅꯨ ꯍꯥꯏꯕ? ꯁꯛꯁꯨ ꯐꯖꯩ, ꯃꯤꯡꯁꯨ ꯐꯖꯩ꯫ ꯑꯗꯣ ꯏꯇꯥꯎ, ꯌꯦꯟ ꯂꯥꯕꯗꯨꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ?" "ꯑꯁ ꯏꯇꯥꯎ, ꯅꯪ ꯑꯩ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯇꯥꯎꯅ ꯑꯩ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯗꯅꯦ ꯑꯩꯈꯣꯏꯗ ꯆꯪꯂꯒ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯉꯧ ꯁꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯊꯣꯏꯅꯨꯅ ꯌꯥꯔꯛꯄ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯧ ꯁꯅꯥꯗꯣ ꯊꯣꯏꯅꯨꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯕꯣꯛꯂꯩꯗꯣ ꯉꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯍꯩ, ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯥꯄꯤꯒ ꯁꯦꯠꯂꯤꯗꯨꯅ?" "ꯏꯃꯥ, ꯏꯇꯥꯎ ꯊꯦꯝꯕꯨꯡꯒ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯊꯪꯅꯕ ꯈꯨꯜꯗꯗꯤ ꯀꯩꯗꯧꯕ?" "ꯏꯇꯥꯎ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯁꯦꯅ ꯍꯥꯏꯕ." "ꯆꯠꯂꯨꯔꯣ, ꯉꯟꯅ ꯍꯜꯂꯛꯎꯀꯣ, ꯃꯇꯝ ꯐꯠꯇꯦ." "ꯍꯣꯏ ꯃꯥ." ꯑꯉꯧ ꯁꯅꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥꯗꯣ ꯊꯦꯝꯕꯨꯡ ꯍꯧꯗꯨꯅ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨꯁꯨ ꯑꯉꯧ ꯁꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯊꯔꯣ ꯁꯪꯅ, "ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ, ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯤꯕꯗꯨꯕꯣ?" "ꯏꯃꯥ,
Naya nupa unaroge tawbani. Haima, karamba iya nupano? Ima, ngarang likon sanafamda thengnabani. Maral mathum yamna leiba nupani. Mangonda leirabadi nachase thabak amata tawdrasu khutta hamlaga charadabani. Mathanda su poe hai. Haima, nupado maral mathum yamna lei haiba. Ibema kanade ngasimak hekta chenkro. Afaba nupa haibasidine nanthokhanba yaba nate. Phabu pharabadi phahaugadabani. Nupa aduna nangi maramda fazana thigalaktringaida chelhauro. Hoi ima, nupadugi namaidu pairaga hekta inakhrage. Mama machadu wari saba loiduna thoinuso angausana hoina leiriba mafam aduda laklami. Angausanadi thoinuna areiba makhai keduna lakpada ubada mamit kupkani haiba kauba makhai thoinuda yengduna lei. Thoinuso angausanaga thembungagi manakta changlei. Kayam kuiragi ngaiba? Nga oire. Nakhoi ani wari saramuko aya swaida leiruge. Asi hairamlaga thembungadu chatki. Angausana mamit ani aduna thoinubu huran yengduna hairei. Nangi mingdo thoinu haiba natra? Thoinu haibani. Dadagina angausana haiba natra? Mani. Adu thoinu. Aina aigi itaw thembungda haijakibadubu thoinuna kari khalibage. Dadana haibada yabagi natro aina mafamsida dadabu nase haina kaurise. Angausana yamna harauna hairei. Thoino, nangna yabirakpase ai yam harawi. Ngasimuk harauba mikop aigi punsida thengnaraktre. Thoinudu nungaitaba saraduna hairei. Aduda dada aikhoi ima hoina nupa amaga luhongnaba haina singnaba pumba loikre. Nupada sel yamna pai. Ado aidi nupaduga luhongba sungpam pamde. Adudi thoino hojik ibani kaidawgani. Aidi nangbu yamna nushi. Dadana ibu nushi birabadi aibu ngasimak dadagi yumda puduna chatpa ngamgadra. Kaigi ngama ai ngamgani. Aduda nakhoi ya halaman singna amo phadoknarabadi kamai dawni. Makhoina phadoknarabasu aina nangidamak lepkani. Asomna thoinuga angausanaga du chelami. Somda kabok leido muka mahomado lang naina macha halak pangairami. Phanasu thengli. Mana hojik phawba halaktriba sina kaidawa yauraba jan. Aiba sai phawba yenglu sirane. Ngasai thembung aduga thangnaba khulda chatminagani hairambani. Thembung hoida chatuna amukta hanglukhige. Kabok leido makhwangdu pairaga hogalai. Kadai chakre mainamduna amo. Kabok leido mainamadu mai chuduna thembung khoida laklami. Thembunggi mamaga mapaga naso thembung halaktre haiduna hairami. Kabok leido mayumda amuk halaklami. Asumna numit aduda kabok lei macha halaktabana maram oiduna ahing adu tumlamde. Ingkraba ayukta thembung adu laklami. Thembung imunglumda onsinduna kabok leibu kaurami. Kabok leiso imungdagi thoglai. Kaidawre thembung? Aduga nangi maruptuna kadaida amuk lehauraba? Indomja, itaudo thangnaba khuldagi nupi ama pure. Ha, aigi icha angausanabu thangnaba khuldagi nupi ama pure haiba. Singlabrane thembung nangna hairisiba? Sengi indomja. Nupi machadudi masak matawdi kamai tawe? Indomja, masak matawgadi yamna phajakraba janida. Khulasida magumna phajabadi amata leite. Nate, moibu kadaida lehoge? Aikhoi yumda lehawi indomja. Phare phare, adudine noido ina chatlasi. Asomna thembungga kabok leigadu thembung khoida laklami. Thoinu ubada kabok leina haigumbadana thembung nupi macha asidi masak onthokna phajakreda. Aina haide indomja masak phajabanena. Asomna thoinugi yumda ahal khara tharami. Thoinugi mama tharo sangna macha nupibu nganna thilaknaba hairami. Kabok leisu machana nupi chelakpa aduda yamna haraujarami. Thoinubu ngantana thilami. Asomna angausanaga thoinuga luhonglami. Thoinudu nongmanini yahau nganna hawgatuna tawrami. Adubu magi hanagi hainabi adu amuk tawba hawraklami. Famung aduda tumduna dumak leirami. Kabok leisu isau langba hawraklami. Kari mauno siba? Numit chupa famungdada leiba siba? Aigi ichana tanbaga onthokna manakreda. Lai sisune magi chana ba semida ko. Numitna waton yaurasi phawbada hawgatebase.
Kabok leido mangol adudagi macha mamobu kanna kanna kaurami. Angau sanado mamana kaubudu tabada magi nupi thoinubu haudoklami. Nupi, tabro nangbo, imana kauri, haugolaseba. Nupa, nang haugolamo. Ai tumsit phadriba, ngaktanga tumgige. Nupi, akhoi mase mihul ama tawbani. Sasat haugoluko, natrabadi nangbo lichai chaba soironi nangbo. Nupa, nakhoi namase am kibro. Aingonda phubo kai, phudo production, makuto laitheke. Kabok leina mapandagi. Hai, angau sana, nang haugadribo hojik phawba. Angau sana do khara kanna. Ima, haugadge tawriye. Angau sana magi nupida amuk yengduna. Nupi, ai haugalamagi he. Angau sana do haugadkre adubu thoinudi karimata thausadabida tumli. Kabok lei machanupa angau sana da yengduna. Maudi haugat krabra. Haugat to gita horamni ma. Asuk thengna haugalabadi mi oireroine. Nangna khara suning dabaga. Mau sinaga khara tanbaga chap hek chanaida. Kabok leidu ngang duna sumang mangola du wai tairi. Angau sana so mana tawgadabadu tawri. Phana thenglaba phawbu thoinudu haugalakdaba aduda kabok leidu mamogi kada changlei. Thoinudu phaijup chingkhattuna yamna nungaina tumduna leirami. Madu ubada kabok leidu sauna. Hey, mau, hojik sibu tumbo matam lo. Haugaloni nangwo, chak thengine. Ima, ai ngasidi isa kaya nungaitri. Lok thonggadawbu male. Aduna, chak to imana oina thongbiro. Nungairoi. Nasa nungairoi ko nang. Pare, chak to ai thongbiragi. Asi haiduna kabok leidu mamawgi kadagi thoglei aduga chakhumda changduna chak thonglami. Chak thongna kabok lei wakhalda asumna khalli. Ngasidi khangan masigi atanbi mawase. Kabok leina chakmaida alu ama ani ngalami aduga moigina ngakraga soibumga thonglami. Chak thongba loiraduna chak chananaba macha mamobu kaurami. Thoinuga angau sanaga su chak chaba changlei. Kabok leina angau sana se sine nangi chakni. Aduga thoinu se sine nangi chang aikhoi gi dine ngakraga soibumga thongi nangdi lok thongi hairabanina ne ngakraga soibumga thongba se chaba yararoi aduna ne imana alu oina nganbirabani nga arauba siga charoko manemgi wado tabada thoinu du yamna saunninglami mamai mamitto suktukpa makhai chak atu charami angau sanana ima ngakraga soibumga thongba sidi yam hawi hinjang kharaga hapiro. Hapke, ima hapke. Asumna kabok leina machagi insang khara haplami. Thoinudu chaba yadra male khara charaga haugatkre. Kabok leidi mamawgi matawdu uraga mabukningda mathanta nokli. Angau sana su chak tokladuna moigi kada changlei. Magi nupana kada changlakpadu ubada thoinuna magi nupada asumna hairami. Nupa, kainu na khoina masina tawrisiba. Imana kadawrage thoino. Aina ngasai isangamde hayenabu aluga thunga pijabasibu haunabraba. Aina nangonda haidro aikhoi mase yam singbanena. Nangna nasinarine do khangbagi thawaina tawrin. Aduna nangsune hayengdagidi nasinaruranu. Aine nakhoi namase yam hainaroidori. Aina sawraklabadine kaya natai charoi ko nakhoi namase. Nangna kadawdoiba. Imadaga khanaba haurunuko amuk phubigini aikhoi mase yam sathibani thoinudu nungti numit khudingi nai haiduna haijalabasu thoinuna chaba yaroidaba insang ahawba ma thonglami aduga thoinuba alumet pa pijarami kabok leina adumna hek tawbadagi thoinusu nasina khidre tallabasu tanna nganta haugatuna thabak tawrami kabok leina thoinubu yengduna thoino imungse wai taidabagi kokphai jare wai amukta daitho imagi mita aise kari oina urage numit chupa ma adu taw ada tawna na hekta pothaba pawba phangdre aisu mi gawbani na wai hai nangna thabak kayam tawduna waribano cha khara thongba kon khara phengbuduro nangna thabak hairibase adu thabak na tredi kaino yumda lairingai dadine yamna nungaina lairi sida lakpadagidi khutsaga se
ꯂꯣꯏꯅ ꯀꯥꯏꯗꯅ ꯂꯣꯏꯔꯦ ꯍꯦ ꯑꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯕꯅꯣ ꯅꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯣ ꯑꯩꯅ ꯄꯥꯅꯤꯡꯗꯨꯅ ꯄꯥꯜꯂꯛꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯐꯥꯕꯤꯔꯤꯕ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯏꯆꯥ ꯅꯨꯄꯥꯅ ꯐꯥꯕ ꯀꯥꯏꯅ ꯅꯪꯅ ꯏꯆꯥꯁꯦ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤꯗꯀꯣ ꯅꯨꯄꯤ ꯂꯧꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯍꯥꯟꯅ ꯌꯦꯡꯉꯣꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯃꯥꯗꯨꯁꯨꯅꯦ ꯑꯩꯅ ꯃꯒꯨꯟ ꯈꯪꯉꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯗꯤ ꯄꯟꯗꯨꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯦ ꯄꯟꯗꯅꯕ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯧꯅꯤꯍꯦ ꯍꯦ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯅꯪ ꯑꯩꯅ ꯅꯍꯥ ꯃꯈꯩ ꯃꯥꯟꯅꯕꯤꯗꯗꯅ ꯁꯨꯝ ꯂꯩꯕꯅꯤ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯅꯪ ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯁꯝꯗꯣ ꯐꯣꯏꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯃꯥꯒꯤ ꯂꯤꯆꯩ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯜꯂꯝꯃꯤ ꯑꯗꯨꯝꯅ ꯂꯤꯆꯩꯅ ꯀꯟꯕꯗꯨꯗ ꯊꯣꯏꯅꯨꯗꯨ ꯅꯥꯔꯗꯨꯅ ꯀꯞꯂꯝꯃꯤ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯏꯅꯦꯝ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯊꯣꯏꯅꯨꯅ ꯂꯥꯎꯔꯤꯕꯗꯨ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯕꯁꯨ ꯀꯅꯥꯃꯠꯇ ꯂꯥꯛꯂꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯔꯝꯆꯠ ꯈꯪꯕꯅꯤꯅ ꯈꯔ ꯌꯥꯝꯅ ꯐꯨꯔꯣ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛꯃꯛ ꯏꯃꯨꯡ ꯋꯥꯏꯁꯤ ꯊꯨꯅ ꯇꯩꯊꯣꯛꯂꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯤꯆꯩ ꯑꯁꯤꯅꯅꯦ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯑꯃꯨꯛꯀ ꯁꯥꯟꯊꯔꯛꯀꯅꯤ ꯊꯣꯏꯅꯨꯁꯨ ꯉꯁꯤ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝꯕꯨ ꯀꯤꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯕꯣꯛꯂꯩꯕꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯊꯣꯏꯅꯨꯗꯨ ꯂꯧꯕꯨꯛꯇ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯉꯧ ꯁꯅꯥꯁꯨ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ ꯅꯨꯄꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯣ ꯅꯈꯣꯏ ꯅꯃꯥꯗꯣ ꯑꯗꯨꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦꯅ ꯎꯇꯤ ꯊꯣꯡꯕꯅꯤ ꯎꯇꯤꯅꯦ ꯍꯥꯏꯕ ꯑꯁ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯑꯣ ꯅꯪꯅ ꯆꯥꯕꯒꯤꯗ ꯈꯜꯂꯒ ꯂꯩꯌꯨ ꯅꯈꯣꯏ ꯅꯃꯥꯅ ꯑꯩꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪꯕꯨ ꯑꯩ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯁ ꯅꯨꯄꯤ ꯃꯇꯝ ꯈꯔ ꯈꯥꯡꯉꯨ ꯏꯃꯥ ꯍꯦꯛ ꯁꯤꯈꯤꯕꯒ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯏꯃꯥꯁꯨ ꯁꯤꯈ꯭ꯔꯅꯤ ꯁꯤꯔꯅꯤ ꯃꯄꯥꯡꯒꯜꯅ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯀꯜꯂꯤ ꯑꯗꯣ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯃꯥꯁꯦ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯁꯤꯔꯣ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯅꯪ ꯍꯥꯏꯗꯨꯕꯣ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯂꯦ ꯈꯜꯂꯣ ꯃꯤꯅ ꯈꯪꯂꯛꯑꯦꯅ ꯈꯜꯂꯣ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯃꯤ ꯈꯪꯗꯅꯕ ꯑꯩ ꯂꯣꯏꯅ ꯁꯤꯟꯒꯦ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯟꯗꯣꯏꯕ ꯃꯇꯝ ꯈꯔ ꯃꯥꯅ ꯍꯥꯏꯕ ꯃꯈꯩ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯅꯅꯕꯗ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯔꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯗ ꯆꯤꯡꯅꯔꯔꯣꯏ ꯑꯉꯧ ꯁꯅꯥꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯀꯌా ꯑꯃ ꯈꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯍꯧꯒꯠꯂꯛꯄꯗ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯏꯒꯁꯦ ꯁꯤꯠ ꯅꯥꯟꯅ ꯇꯩꯔꯒ ꯗꯨꯛꯀ ꯊꯥꯜꯂꯝꯃꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯧꯅ ꯆꯟꯗꯣꯟ ꯆꯋꯥꯒ ꯊꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ ꯑꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨ ꯏꯃꯥꯒꯤꯗꯤꯅꯦ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯗꯨꯗꯤ ꯏꯃꯥ ꯄꯥꯟ ꯑꯣꯏꯅ ꯏꯔꯣꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯜꯂꯣ ꯂꯣꯜꯂꯣ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯕꯣꯛꯂꯩꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧ ꯊꯣꯏꯅꯨꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯒ ꯑꯃꯨꯛ ꯑꯣꯛꯅꯔꯨꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯉꯧ ꯁꯅꯥꯁꯨ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯁꯠ ꯁꯠ ꯇꯧꯔꯝꯃꯤ ꯀꯕꯣꯛꯂꯩꯗꯤ ꯃꯆꯥ ꯃꯃꯧꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯣꯏꯅꯨꯅ ꯃꯅꯦꯝꯅ ꯄꯦꯟꯅꯅꯕ ꯁꯦꯕꯥ ꯀꯌꯥ ꯑꯃ ꯇꯧꯁꯤꯟꯅꯔꯝꯃꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯃꯈꯨꯠꯀꯥꯗꯨ ꯅꯝꯕꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯗꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯏꯃꯥꯕꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯕꯦꯝꯃꯥ ꯏꯃꯥꯕꯣꯛꯁꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯃꯇ ꯂꯩꯔꯨꯒꯦꯅ ꯆꯠꯂꯤꯕꯅꯤ ꯑꯗꯣ ꯏꯃꯥꯕꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯣꯏꯅꯨꯁꯨ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯕ ꯃꯥꯜꯂꯤꯗ ꯑꯣ ꯍꯟꯗꯛꯇꯤꯅꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯦ ꯊꯕꯛ ꯑꯃꯇ ꯍꯥꯏꯅꯗ꯭ꯔꯦ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯇꯧꯔꯦ ꯑꯩꯅ ꯄꯥꯝꯖꯕꯗꯨꯃꯛ ꯊꯣꯛꯂꯦ ꯀꯕꯣꯛꯂꯩꯗꯨ ꯃꯃꯧꯒꯤ ꯃꯔꯝꯗ ꯑꯐꯕ ꯀꯌꯥ ꯑꯃ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ
ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯀꯕꯣꯛꯂꯩꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯊꯣꯏꯅꯨꯒ ꯑꯉꯧ ꯁꯅꯥꯒꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯍꯥꯠꯄ ꯌꯥꯔꯅꯤ꯫ ꯃꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯔꯔꯣꯏ꯫ ꯐꯔꯦ ꯅꯨꯄꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯂꯒ ꯏꯟꯁꯥꯡ ꯑꯗꯨꯗ ꯍꯨꯗꯣ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯅꯤ꯫ ꯅꯨꯄꯥ, ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯗ ꯁꯤꯔꯕꯗꯤꯅꯦ ꯋꯥꯏ ꯑꯃ ꯁꯪꯒꯅꯤ꯫ ꯑꯩꯗꯤ ꯍꯅꯨꯕꯤꯁꯦ ꯁꯤꯍꯟꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯑꯉꯧ ꯁꯅꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨꯅ, ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯉꯁꯤꯗꯤ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯣ ꯂꯥꯎ꯫ ꯊꯣꯏꯅꯨꯒ ꯑꯉꯧ ꯁꯅꯥꯒꯗꯣ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯒ ꯃꯃꯧꯒꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯩꯅ ꯍꯤꯡꯂꯨꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯒꯅꯤ? ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯊꯣꯏꯅꯨ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯅꯪ ꯏꯅꯦꯝꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯏꯅꯦꯝꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯗꯒꯤ ꯉꯥꯡꯈꯤ ꯁꯛꯈꯤꯕꯅꯤ꯫ ꯌꯨꯝꯕꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯂꯤꯕꯗꯨꯅꯤ꯫ ꯕꯦꯝꯃ, ꯏꯅꯦꯝꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯁꯦꯟꯅꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯉꯧ ꯁꯅꯥ, ꯀꯩꯗꯧꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯌꯥꯗꯦ꯫ ꯑꯇꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯁꯨꯕ ꯇꯥꯏ꯫ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯐꯨꯔꯤꯕꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯑꯔꯩꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯏꯃꯧ ꯊꯣꯏꯅꯨꯗ ꯂꯣꯏꯅ ꯄꯤꯔꯒꯦ꯫ ꯃꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒ ꯑꯉꯧ ꯁꯅꯥꯒꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯣꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯏꯃꯥ, ꯅꯃꯧꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯑꯄꯪꯕ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯏꯃꯧꯅ ꯂꯥꯟꯒꯅꯤ? ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯇꯥꯡꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯊꯣꯏꯅꯨꯒ ꯑꯉꯧ ꯁꯅꯥꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫